United States की House na $1 billion nifuga mga Ukraine ta tengbang oina pinabagi ayaba Pikhre. Ukraine gi mathakta haujik sathariba Russia gi lana sida United States ki House of Representative na US $1 trillion 1.7 pinabagi ayaba bill Pikhre ba matungda ngahan anauba mawoina tengbang gi package oina US $1 billion nifuga mga ama supibagi wapam ayaba Pikhre haina Al Jazeera gi report amada phongdorokle Ukraine ki President Zelensky na mahake Twitter da thadorok pa warwal amada United States ki Congress amasung House of Representative animag po yamla batengbang singa CPB pagidamag thagat wahi kaya phongdokre mahaki Twitter gi warol dahay Ukraine gi lura bapiba masida Amerika gi laingak na maikay khuding magtagi soida ngam dana ba tengbang kaya pibirak pagidamag hainingai leitana thagat le mahaki quote tauba warol amada Congress Speaker Pelosi McConnell gi lusing basing Sen Sumer, Senator Leahy, Rosana Chingbasingsu ahin batengbang oina $1 billion nifuga mga Ukraine gining tamlan gida magtengbang pirak pagidamag thagat sari haina mahaki Twitter da makata na phongdorokre Zelensky gi US ki khongchat ase sahi ase gi February 13 da Russia na mahaki laibakta landarakra ba matung ahan ba oina chatpa khongchat ne Al Jazeera na pirak pa report amada makata na hai mahaki khongchat ase da Ukraine gi miyam da US dage Patriot Surface Air Missile sing soidana puraklaga Ukraine gi air defense ta hena mapanggal kangkhal alaga ni amade air missile veteri sing purakani haina wasaglam khibane US ki Senate na haukiba sagol sel numita December 13 phawbugi manungda hairi ba senpham sing asi pigani haibage legislation na pass tawkhrabane US ki House of Representative na senpham sing asi gidamag chayola maga hena matam lawduna aroi ba vote pangthokpada member chani ga kun manga gi manungda Chani amana ayaba piduna bill asi pass tawkhibani haide yamla percent phamasi US ki Capitol Hill da fiscal year 2023 gi oina US $772.5 billion leibagi manungda non defense amasung domestic program gi oina $858 billion defense funding gi oina thamkiba senpham matudagi pigadabanai CNN na pinakpa report amagi matungin na senpham sing asigi manungdagi $1 billion nifuga mga Ukraine amasung NATO gi allies oidiba laibak singda emergency assistant oina pinanaba thambane aduga $1 billion nifu amana mahakasungsinaba laibak singda mahusagi oiba khudong thiba hurricanes wildfire amade flood ki oina khaktunu thamba senpham singni haire security force na pak ngamkhaida khulai mayam ama phakre security force na ngahan Jammu and Kashmir gi Uri sector da Pakistan ga taina bangamkhaida ge khusu khulai mayam ama phakre Army amasung police na punna chathagiba operation da AK rifle nipan amasung pistol taraga nithoi fakhe maduda natana atai khusu khulai amasung ammunition khara su fangki haina police na haike masi Kashmir da chahi ama henbagi manungda security force na khwaidagi yamna khusu khulai fangkhiba do ne khulai sing adu ngahan ayuk hathalanga khunda fangkhiba ne adu moinama haujik phawbada maduga mari leinana kanagumba mata phadre Pakistani khurji paiba singna Kashmir tampakta terrorist sing thazilakna bahonaragli haibagi paw adu security force na phangbadage afaba makhalgi khusu khulai sing adu phangkhibane aroibada tabidi bapumnamak po thagachare